Mr. Biming Tabi was in Bunumati with the Trinidad of Jari, Marakipao, Miam the Pizzery. Miam Puna, Punaminat, and the Masik Natana, Ebasi, Luna, Tamnaba, Honaminasi, Amadi, Ahinshada, Tazabatamduna, to Libyanasi, politically Waishadna, Warden of Proto Honasi Haina, Chief Minister Notomobi, High Grade, Obama Singasi, Malin da Ahinsagi Wakalon, Hoduk number father of the nation higher Kangariba, Mahatma Gandhi, Mapukumon. Palangamay Lena, India Sun, Sintona, Pamtok Nabugo, the Masita Su is the Lengan Siduna, Yuval Gandhi Memorial Holder, National Cleanliness Day Swastava Divas Toronga, by Lena Vukini. Tamatu that Raja Sabak MP Estimates Mazava, Water Resource Minister Awang Mumai, Social Welfare Minister comes in Goyam. Emily Minister Singh Amadi Tongan Department Makok Tom Officer Kaso Sawyaki. CMB Namakata Dunahai, Mipum Kuding Magna Magi Wakalda, Laybak Asigi Amadi, Miamgi the Magdaka Tokpa Magalona, Tamoising Tabak Dominasi Haiba, Paudil Supi, Kibagalona, Paumi Singna, Hangbo Hanga Magipo compared in high, cookie militants in Kutta Lady Ba, Mui Ani Adu Aso Engam Yaudana, Tadorok Nabat Lingaki Maketagikan Honari, Soidana, Mai Pakani Kali Haibo from Sofundoki. Leitum Masama to Ursu. Amot Akai Sentok Yawi de Herga Lambam Sibu Lunanano Tamana Honaminasi when I quit Ahinsada Kazasi non-violence of unrelated issues that will be politically or even I Sanarga notion of one about violence on the bar and we are Maruina Aigi Jati Mapawariba Mahatma Gandhi Jama Yankai Mangarak Subama Pokumunga Mailina Kakchingbu Lunan but Lamdam Ama Oinabagi Pandam da Hokibo Tobata Dagi Takayama Chupna Action Plan Amagaluna Kakching Municipal Council Senduna Satarakiba Swasta Hiseba Singani Magi campaign my partner Lushin Bagi Mama Nasi Kakching Municipal Council ki Mipun Sang da Pangtokre Pangtokiba Taramadu the Kakching Municipal Council Caretaker Chairperson N. Sanjit Kumar, Councillor Senior Chief Executive Officer L. Romesh, Councillor Singh, Officer Sigia Choba Thaudang Lauriba Staff Amadi, Kakchingbu, Luna Thamna Honabada Choba Ahimba Thaudang Kaya Lauriba, Sanitary Workers in Susayaki. Nasiki Taramadu Hotopada Taramasita, Sawiakiba, Mipum Kudimuna, Lamda Masibu, Luhena Tamnaba Amadi, Amot Akai, Pamchana, Tongan Tamnaba Wasak Loki, Nasiki Taramaduga Mailena, Sanitary Workers in Lam Sing with a Changrabia, Rubber Fijol, boot, hand gloves, sanitizer Nachingba, PPE kits, ki Polam Singsu, Sanitary Workers in the Kusinaki, Nasiki Taramaduga Mailena, Councillor Sigi, Caretaker Chairperson and Sanjit Kumana, Mahaki World Period Nafundu Kibada, Aikoina, Idam Dam Kakching Amadi, Manipura Sibu, Lunana Tamge Haidabadi, Kwaidagi Maru Oribasi, Isada, Lunana, Tamge Haibagi Wakal Hana Chain Baduni, Isada, Lunana, Tambagi Wakal Chain, Lunana, Tambagi Todang, Loropa Honade, Idam Damasi, Lunana Tamnaba, Honabada Isagi Todang Jawi, Todang Singado Aikopuna, Lominasi Haina Fondoraki. Prajaya Mana Marta Lunana Tamnaba Honabada, Lengang the Natraga, Council the Hector Tashin Biba, Tingnaze, Masito Bigano, Patahudi, Mapam, Jana Tambamadi, Hundopa, Idam Nala, Matam Jana, Singbana, Jingbakaya, the Suicide Sagi Todang Yamajawi, Lengang the Nagta Tashin Gumsi. Matam Yoba Council as Namiam Gabay Funa Pakalak Patabak Thompson the soup Miam Gatana Duna, Amadi Ahin Boakal sing Pinaduna, Koipuna Sakot Pakilam Bidumda, Junction Minasi Haina Miam da Piltoraki. Bharat Jati ki Mapa Mahatma Gandhi ki Jama Yankai Mga Subama Pokumon Amadi, Bharat ki Prime Minister Oiramba Lal Bahadur Shastri ki Jama Kun Subama Pokumon Tauram, Konthauzam Block Congress Committee Senuna Committee Asigi Awang Juri Dalaiba Office Tangasi Pangtokre.
Tharamadud ex MP Dr. Thokso Mainia, MPCC Kishan Congress Committee Manipur Chairman Laisram Nando, Imphal West District Congress Committee ki Vice President Hawaibam Ibotombi, Konthaujam Block Congress Committee ki Vice President G. Papuyema Sarma Amadi, Atai Thomi Singh Susaruyadna, Jati ki Mapa, Mahatma Gandhi Amadi, Lal Bahadur Sastri Mapam Dahika Tamki, Tharunga Mailena, Dr. Thokso Mainina Funduki Bada, MK Gandhina, London the Law Tamba Chatpadagi Hauduna, Miyamaga Maga, Manana Hingnaba, Ihokia Hauduna Laki, Barnabidiski Luilam Oiba, Matam the So, Nintamabat Oinaba Ahingsa and Dolan Tauduna, Wanakiba, Atoiba Mui Amani. Lal Bahadur Sastri Su Awaba Yundagi Haurakpa Yamna, Chamba Lebak Miam Giai Funabakan Bamuni, Nihirugi Matamda, Railway Minister Oibada, Railway Accident Tokpada Matanta, Pam Tadopangam Kiba Luchingmani. Aduga Barak ki hanba portfolio laudaba Minister Prime Minister su oiki Luchingmani asigi matau tamlagadi Manipur da hojik thokli bairang asisu bad amadi Manipur lingakna losinpam thokpani miyam waribasi wapam thoktabani haiki ba thokbu bai koina sarkar da appeal dogiri mi amna thuna asima bantoriba isa ni ko thoba dogi isa mari pha ko thadro ki se tu thadro birapa duga champion satare da irang se masi yoshinaba kulai sum ka no lo yaro aduna wari sada ko tna kara draga chi ko profundra yoshinara ko amutang ini semua yoshimasi sone puni ko yoshinwa hadina ko mino no ta ko amuka na yam no thagachai ko Gandhi Jayanti Nimit ka mari lenana More Police ki Additional SP Operation MD Riyazuddin Naluchingba Police ki team amadi More ki CSO singa khusamladuna More Police Station ki akoiba amadi Indo-Myanmar Friendship Gate No. 2 taba lambi na chingba mafam kyada amol akai sing shet singbagi thabak chathakri hairi Myanmar dagi Narondra Jangshilakpa mitop singna khulai purakpagi wafam leite haina Chief of Army na phongdokiba wafam aduna achumba tarabadi kuki militant singna pariba phaba makhalgi khulai asi kanana pibano haina United Committee Manipur UCM gi President YK Durin hanglakli wafam asinga si UCM na sinduna ke krupata pangthokiba langbanthagi haitha laithaba loisinbagi thormaduga mailena phongdokibani YK Durin na makhata aduna hai India gi Army Chief na phongdorakpada wafam amada conflict leiba mafamda mi leningdaba amadi conflict leitaba mafamda mi leningba haibasi human natural ni haibasi yai adubo conflict leiba Myanmar dagi taba India da changnakpa matamda changnakliba miyoi sing adu India government na karamna thamgadage haibadu mayek singba changi conflict leiba mafamdagi miyoi sing changnakpa yade haibagi wafam leite tawbadabo changnakliba miyoi sing asi India gi law amadi international law gi matung ina Makogi oipa refugee camp natraga center home amasadna ningthina India gi security sing nangak sen na thamla matung makogi maramdamda normalcy laklaba matamda amuk haran khibada Manipur miyamgi maikidagi athingba piba leite madunatana conflict asna maram orega changnakhiba miyoi natana Naronda lona changnakhiba miyoi kayana Manipur gi tongan mafam kayada anau anauba khun sandorakpa amadi masing thingamdaba migi masing hengalakli basida mitop changnakpa thingnaba thamliba India gi border guard chingna kari tawraga amadi kari yengna leiri haibasi miyam go hangama oirakli amadi Manipur gi mafam kyada kuki militants na drone bombing yauna missile rocket kapsilakpada natana foreign militant kya Manipur da changnakre haibagi wafam Security Advisor na phongdokiba leikraba matung ngarang India gi Army Chief amuna phongdorakpada Manipur da drone bombing sizinaba amadi foreign militants sing Manipur da changnakhiba leite haiba wafam ama thamlakpa haibasina hojik leiba India gi security agency sing asna Manipur gi conflict asigi matangda karigum wafam amata khangdabagi thong amada lakpaga loinna Manipur gi security advisor amadi DGP yauna famkiba mifam amada Manipur da thokliba conflict asida foreign gi miyoi singi khut yaure hiram asigi matangda NIA da sinaragani haiba wafam phongdokiba asiga Army Chief na phongdorokliba wafam asiga iman manadaba ama leiriba asina Manipur gi miyamda hena chamamnaba amasu thokle haina phongdoki हाँ जो हाइजग्रे मानी इंडिया गवर्नमेंट का शू द लेबा कोई की नोंमै कामना द कोई गा मकोइना
पुक्चाक पीरकांदा मकोइन स्टाइपेंड पीरगा थंबा कांगूसिंग जिगी मरक्ता लैबा पोट अमखक ओइबनिना मधु इंडियाना मधु फजना मकोइगी ओइबा उपायसिंग सिनरकांदा लोगी ओइबा मियंगदा सिनरकांदा मकोइसिंग अदो अथुबा मतमदा थादोकांदा मकोइगी लाइफ सिंग अदो कनबीबगी तंगाई फदबदु इंडिया की कुत लई हाइबा वाफमजी ए थमजगे थैंक यू चलिबा था सिगी हौकिबा तांग कुंतरेता SSC GD की रिक्रूटमेंट यावबा चतखिबा नहा अनि कुकिनार को मिलिटेंट सिंगना फाजिनदुना थंबगी मायोक्ता सेमखिबा JSC ना ngasi ayuk pung 3 dagi hauduna Manipur pumada kaukiba general strike sawatna Nambol Bazar Women Vendor Association amadi Nambol Shopkeeper Association na Nambol Kaithil amadi Tidim Lambida Lambi Thingduna Khongjang Changshin Kre ayuk anbadagi hauduna miyoy kyana Nambol Kaithil Pamba Thingki Tidim Lambi Tangkhai Thingduna gari sing chatpa Thingduna amadi Kaithil hangba Thingduna Khongjang Changshin ki Dharmaga mai lenaba naik emergency ki thabakti konchin kide Nambol PS ki OC Naba Kumar na Luchingba District Police ki team amanaso pamdaba thaudok sing thokna bangak senba ki thabak su paikhat ki Nambol Bazar Women Vendor Association ki Secretary H Kunjalata na phonglukhibada kuki militant sing na makogi apamba tangi hairaga so lengakta tangada madugi mahutta maitei michamda tainaraga irang thokna basingano phajin khibamna ha ani tekta kadna thadok pirawa madi lengakna thoklibe irang ngasi athuba matamda loshinna basinbiu haike Amaromda recruitment yawa chatkiba nahani kukina ko terrorist na fajinna ransom tanbagi mayukta JSA khongjang sawatna Bisnupur ki ma kayana tholaktuna ayuk anganbadagi hauduna Bisnupur Kaithil famba thingkre tidim lambi thingkre ima kayana lambi de thokna Kaithil phamba amadi lambi de gari chatpa thingki anayek emergency service ki onadi komthokki Lumlangdong Kaithil Development Committee ki Secretary Zanamba Maipak Tombina Phongdokibada Manipur tholi beirang asida Central Force na listing marifu hena changchinduna leiraba matamsida irang nemdaba amadi recruitment yawa chatkiba nahani fadinduna thambang ngamba habisi yamna chingnaningai ni maramasna lengang na meeting changbiduna fajinkiba nahani athu matamda thatokhanbiu aike Bisnupur District ke Manung Chanba Ningthokong dasu JSC ki khongjang sawatna Ningthokong Kaithil da Ningthokong Charoi Khulen amadi Laimane Kaboi Khulgi ima singna Kaithil amadi lambi thingbai khongjang changchin kre lambi de lakpa gari kya thingduna chatankhide Kaithil dukan sing hangba thingki edubo anayek amadi emergency ki dikom thoki khongjang anta sarugya ki bi ma singna maherol dage chingmi tammi nungsi chanana leminarakpa thugaiba yaningde fajin ki banahani athu matam thaduna ba Manipur lengangna honagadabani thokliba maitei amadi koki gi marakta irang yawba chat Phaki banate maramasna micham pharga lengang to milai thokpa maram chade athu matamda fangna honagadabani haibo phamsing phongdongnaki Humfutare Subairingbam Chaurel Mapok Numit Ningsing Thorunga Mailenana Lakliba October Kunda State ki thakta category ani thokna essay writing competition lama pangthok lagan haina Iringbam Chaurel Memorial Trust na phongdurakli wafama sengasi Major Khulda liba Manipur Press Club ki thangjing hall da pangthokiba pawi mifama mada trust asigi General Secretary Huidrom Sanjoy na phongdokibani mahangna makha taraduna hai pangthokadoribe essay writing competition ado Manipur gi apun bagi saktam ngakpada yelhomi sikna lawgada thaudang haiba Hiramda pangthokani amadi competition adugi ahanba category da class 8 tagi 10 phawbada leiriba mahairoi singi oigani amadi anisuba category dana class 11 dagi mathak phawbagi oigani hariba competition asigi form MSF amadi amukogi office tagi lawba yargani amadi form bisinbagi matamna lakliba tang 16 ta oigani competition pangthokbagi mafamna RM School regular English School amadi Pitambara English School oigani hairi competition asigi category animaki ahanba prize ta Lising kun ani subada lising tara manga amadi hum subada lising tara oigani lonena consolation prize tareta lupa lising amamam thamgani competition asigi mana yenthopagi thorom November ani da leikidraba Irengbom Chaurel gi mapung numit ka mai lenena pangthokadori ba Irengbom Chaurel mapung numit ningsing thorom da yenthokani haina su phongdoki Humdare suba mapok common forum si mai le bangthok re si essay competition bangthok sagani essay competition si
category any thong khadok sagani A amasung B haidana A dana class 8 na 10 book laigani aduga B dana 11 9 above oijagani aduga timna manipur gi apunbagi saktam ngakpada yellow missing na lawgadu thodang haibase thamjaraga category ani thong pangthok saraga sijegadobani Marak ki pau pijaba matang asal losinjari mi ing tabil basing bu kurumjari.